Yignabini haisira, nungsibini haisira, Marisuba Tangkag, Episode 4, Pudunalakjare, Mayam Puna Taminarsi. School ki timing oy bana, Satra Ayamba, class nangaroy hana, Tuna Generai, Ilsisu, Hatu class ta Jelai. Lairi basing to hana yingda, Ujaning Bamata bo ying Jerai. Ngasi di pung theng nasi phauba ugi khanba du uba phangdrabada wakhal du iduk dukthana magi phampham duda changlak tuna phamthai belang kedaresia ngasi diam dukthanoina ilsisu suktuna ilsi isuk-sukna la roi drakhang de ngasi di isina harak ibadu gyantai mata anisi ani du yingna duna noklaga Adugiro, kem kaldunese, ngasi kalak tababu narambasu yaiba. Bella, aduni, kem kalunose, klase, fasana yaurase koisu. Mata singduna themlakpaduda ilsi wakaldo khidangdi chakthokse. Asumna tawgada baya assemble tawraba matung, waja singtu mathang changnaraktuna class to hoki. Somdana luhen, magi ka manungda hangkat handa chatuna machindasu kari na soli. School se su excellent ekoi du bar sa sina ai di thok dai na roi jida masigi la hauri bu no pisina hengo ai bo lei thok pam se hek lei te da tori se ngang tuna amuk su chatli du ware duna famung moji da form duna phone do amuk puthok duna kari no me tuna soli asumna soli ngai ka gi thong du nok tawri kana do lon da bade Wado haibaga thongdo hangduna magi matao ni disu phawzilei niba nangdi achoba da samani ne tari se lakbaga Boris na hana haurakpani James yoksinduna lehori dudi thok nai na je he luhen matao ni da yengduna adoini aina no so school chaluro no harido aido yam haina draba adoini noi leradi khara faidana Boris na Nupi sibu maming do kaya ba? Julie haigum tau bari ngasai mana hairakpada. Oh, adu ne ba? Ai se kawi. Nahan wai gudu natro. Nangwada yam ngausaba man khibane se. Adu ne aina nya jrise. Nupi amo aina limsaba yawde. Tau bani ne. Masak se thi ba dine te. Adu bu manam se hina de ba. Kaidom tawe ba. Asumna matao singdu wari saringai mama na kadu da changlakduna macha singdu yingduna atomba lao chak loiri icha singsu puna charo lao mama na hairamdi bawadu da luhe na kumjungai Boris na hana kumki hoi ma ai labade pukase fairo bade hoi lao asumna leima sunokduna kitchen tam na kumki leima ki masada arkeni haina pongthokpa yawtabana Magi majaga tinariba mamanaba singsu ima si haira mingo mu kongna handa ima haina aduma kongna hanbani machada machagum noine zai mahakna ahum du mathang kitchen du da changlakpani kesona dining table du gi mayagi chair du da pham bimol ga juli gana nakan gi chair sing da pham leima da kesogi nakan ama leri du da pham Boris ka James ka su mathang leima gi nakan da pham luhena Kesoga mayuk nana mayai du da phami hek ing bada mana hinadraba nupi duga hek tang nana phambani nupa masi aduna masadu yam tangna chakado chari leima macha da yengduna atomba hauk troboi chabu ngasi di hanjang se hawi ma kesona macha da yeng chasilu icha singsu chasilu ko puk thana chaga da bari ita gisu kai hapuge bimosu nomi khumai yarni ito Borisu sat hari hoi babong aikhoi di chabada ikai buga faudi asumna harau chak to chari adubu nupa madi tingkhang da phamlaga chak chabagum thokpani adubu nupi dinadi harau bana masadu leifam ga khangde mana pamjari pa nupa siga thangnana phamlaga chaka chabasi Masadu nungai zabi oirabani pungna sum chatki nungthilgi matam oiraduna school gi timing loirakpagi yum da hanaba haina students singdu thorei Hanagi matagum ilsisu machena lokbalak tuna punalak minari mayum tamna.
Ibeni, karam kada pike haibano, kayam de kuire, nang na thara iba matamse. Aine, hairoi na haidabani, noigi leitaba aduda. Adubu nangdi, yai haina sum, kenjinba ama yauri. Aine, ngasidi chapchaba ama, khanglage haina laabani. Karino, wa ama hayu. Iche, ngaiba, matam kitanga ngaibiko. Yengo, nangi nupa laikhidriba sisu, chahi tarupu pharamani. Paisa dudi, nangi nupa lairingaidagi laukhibani, ichi haidana. Aisu hek wikhibani. Lauramdayda tawrido dumaina, pithomdaydasu, khutto khara tingtho'o. Iche, aise paisa du pidi yam piningbani. Adubu leitabasida upai ma leitabani. Yare ibema, iche na nauthabiranu. Ngasidi mayi ama sengu. Asumna hainaringai mahagi macha atombidu thonggaldagi nung ama kaw-kawduna mayumda school halabani haina changlai. Leiramliba matawduda mamagi manakta prabhabsen sinduna. Lakliba nupiduda tatu mamit aniduna irawlawna yengduna marol sudaboy. Ima, kanano ninese? Ibeni macha atombida yengduna. Mamagi manabinese. School halakpagi waramani imungda changlaga dress kado tamna laukthokpa horomo. Mama laage nene ga wari amta sarakhigi. Karisu khangjadaba ngangduna harau hoi haina makoktu nomduna imungda changki. Ibeni, karino pot ama piro paisa duga chanaba. Aine kuinaga leiba hainaba nati. Iche, ngasidanga yengbiduna thawom sidanga ngaibiro. Ai adugi tungda soidena pizaragi. Kariya, ngasaidagi aina nganglisi phagiro ha. Asumna hongda ngangnabadu tabada bebicha imungdagi tholokduna thongsinduda lepduna thongi marumdagi makokto thindokduna mamada yengjerai kina. Tanjaduda macha yaimaga macha hanga sulakduna garidu thongsilai. Leiramliba mamabu ubada yosi amadi bidya prabhabsen silakduna. Ima, kitaurage? Ibima, noisu laabra. Noisu hetok thongna khangnamni. Noigi napa aduna hinglingaida pukhiba paisado haujiti sikre. Chahi tarumu pusure. Adudi aigi paisado kuimankre. Hanbiro hairiba. Aduda namasinane tasinadrisini. Ngangle iba wahaiduda bidya amadi ilsi sauningbana loire. Adubu bidyana tapthana hairi. Ine, adugidi akhoi soidana hantha hapta sida khara singa charaklage. Phara ama takhibagini. Is! Hare, hairera. Mama machani haibada chopte ni bema. Aidine yaroi, ngasi potla paisa rapiu. Ilsi nupidu ki wangangduda hena sauningba oireduna. Kari, na adumaina ngangba yabra ha? Nangi paisa do hatke haibidi natidana sida. Hingchabi ngangangdana adumaina tawradine piraroi khoisu nangi paisa do nawalokdi. Nupidu ilsi ki waduda hena sauningba oikraduna. Kari, ngaragi ngakhadak nasu usitaba. Ibeni, karino aibu aso usitaba. Ibeni, machada yengduna. Abe, yai masi pusingkro. Yai, changuna siga. Iche, anghangni ngakpuyo. Ai soidana pizaragi, tha omsitadi ngaibiro. Bidya, manau pibu singsinaba tawi. Aidine, biru haisniko. Laulangdana bidyane ilsibu pusinki. Pai. Mi masa khangdrabanina yenglarasi. Asi hairamduna nupidu iliba fidu kanduna chatki. Ibeni ngasai maikhai thinglamba mapidu phajinba ngamhauda maithongduda chenthara'i. Matamna asum hauki ngasi keisogi yumda machanupa hanlakani haiduna imungdu irang helangi. Atomba haugatri boy chabo no yambung jawlakba numinine nangbo. Airport da jakadabani haugulo. Machabu hogdokpiram thabak yami haiduna pantharamda machagi kadagi kumlaktuna. Samkhya ngasidi jathokpigaduribra. Siza ei ngahak yaurudaba yaro. Thawbalgi MLAgi manakta kuiroi. Nacha haduna aikhoi atombaduda laholo. Ibema sulakani haidai. Haikibani samkhya. Aise thabok mayamsiga gyan ka tadri ngasidi. Aina yumgi mi ama thamsesu yadedo. Aina ngamliba makhaidi honakhige tawbanida. Mi amuk thambado nungaitena. Adu hojikti kai sare thabakna ware base.
ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯋꯥꯕ ꯅꯠꯇꯦꯗ ꯏꯆꯥꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕꯁꯤꯗ ꯊꯕꯛ ꯌꯥꯝꯈꯤꯕꯅꯤ ꯑꯗꯨꯅꯤꯅꯦ ꯁꯤꯖꯥ ꯁꯦ ꯁꯝꯈ꯭ꯌꯥ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯇꯣꯝꯕꯗꯣ ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯁꯝꯈ꯭ꯌꯥ ꯍꯣꯏ ꯁꯝꯈ꯭ꯌꯥ ꯀꯦꯁꯣ ꯆꯠꯅꯕ ꯂꯣꯏꯁꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯣꯠꯁꯤꯡꯗꯨꯒ ꯒꯥꯔꯤꯗꯨ ꯀꯥꯗꯨꯅ ꯃꯔꯤ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯊꯧꯗꯣꯛꯈꯤ ꯀꯦꯁꯣ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯥꯎꯔꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯊꯤꯕꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯃꯍꯥꯛꯄꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯊꯥꯛ ꯋꯥꯡꯅꯁꯨ ꯄꯨꯟꯅꯕꯅꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯃ ꯁꯦꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯄ ꯌꯥꯎꯖꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ 3 ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯃꯆꯥ ꯑꯍꯟ ꯃꯄꯥꯟ ꯂꯝꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤ ꯃꯆꯥ ꯅꯨꯄꯤ ꯌꯥꯏꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯄꯨꯔꯤ ꯑꯗꯨꯇ ꯅꯠꯇꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯑꯇꯣꯝꯕ ꯂꯨꯍꯦꯟ ꯃꯉꯥꯎ ꯊꯤꯕꯅꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯃꯄꯥꯕꯨꯡꯕꯨ ꯀꯤꯅ ꯆꯠꯆꯕꯅꯤ ꯃꯃꯥꯕꯨꯅ ꯍꯦꯟꯅ ꯅꯛꯅꯕꯅꯤ ꯃꯍꯥꯛꯅ ꯂꯨꯍꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯏꯃꯥ ꯌꯥꯝꯕꯨꯡꯆꯧꯗꯣ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯏꯆꯦꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯃꯆꯥꯗ ꯁꯪꯒꯣꯝꯗꯨ ꯄꯤꯔꯛꯇꯨꯅ ꯄꯨꯡ 10ꯒꯤꯅꯤ ꯍꯥꯏꯔꯝꯕꯅꯤ ꯐꯖꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯑꯣ ꯅꯆꯦꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯥ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀꯁꯨ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯣ ꯃꯣꯏ ꯂꯥꯛꯄꯒ ꯍꯥꯏꯔꯛꯑꯒꯦ ꯂꯨꯍꯦꯟ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯀꯥꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁ ꯂꯥꯛꯇꯨꯅ ꯏꯃꯥ ꯂꯨꯍꯦꯟꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯈ꯭ꯔꯕꯅꯤ 이마기 어떤바 따브로 나만아 바칼라이 라오 ꯆꯠꯂꯁꯦ ꯁꯦ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯍꯦꯟ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯟꯗꯨꯅ ꯒꯦꯔꯦꯖꯇꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯗꯨꯅ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯆꯧ ꯊꯧꯔꯛꯄ ꯉꯥꯏꯅꯔꯤ ꯂꯨꯀꯥꯁ ꯃꯈꯨꯠꯇ ꯑꯦꯌꯔꯕꯦꯒꯇꯣ ꯄꯥꯏ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟꯗꯨꯗ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯗꯨꯅ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯑꯦꯌꯔꯄꯣꯔꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯏꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯎꯔꯗꯨꯅ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯤ 와우 ꯌꯥꯝꯕꯨꯡꯆꯧ ꯄꯨꯔꯥ ꯍꯦꯔꯣ ꯃꯥꯜꯂꯒ ꯊꯣꯔꯛꯑꯦ ꯁꯤꯗꯤ ꯗꯣꯡ ꯉꯥꯡꯕ ꯕꯣꯔꯤꯁꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯂꯨꯀꯥꯁ ꯃꯃꯣꯟ ꯅꯣꯛꯅ ꯍꯟꯗ꯭ꯔꯤꯅꯦꯀꯣ ꯅꯣꯏꯒꯤ ꯃꯉꯥꯎ ꯊꯤꯕꯁꯦ ꯌꯥꯝꯕꯨꯡꯆꯧ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯃꯅꯥꯎꯄꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯀꯥꯁ ꯂꯣꯏ ꯈꯪꯂꯕꯅꯤ ꯅꯣꯏꯒꯤ ꯅꯒꯨꯟꯁꯤꯡꯁꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯏ ꯏꯜꯁꯤ ꯕꯦꯂꯥ ꯔꯣꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯉꯁꯤꯗꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯡꯗꯨ ꯐꯖꯅ ꯆꯦꯟꯕꯒꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯀꯗꯕꯗꯨ ꯒꯥꯔꯤꯁꯤꯡꯗꯨ ꯂꯥꯟꯕ ꯉꯥꯏꯔꯤ ꯃꯇꯥꯏ ꯑꯣꯏꯔꯞꯇꯤ ꯂꯦꯞꯆꯕꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨꯅ ꯏꯜꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯦꯡꯈꯤ ꯅꯨꯄꯤ ꯃꯥꯕꯨ ꯂꯩꯃ ꯀꯤꯆꯟꯗ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯅꯪ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯃꯄꯥꯒ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯌꯦꯡꯅꯤꯡꯅ ꯂꯩꯍꯧꯔꯤ ꯏꯁꯨꯗꯨꯁꯨ ꯎꯅꯤꯡꯕꯅꯤꯅꯦ ꯐꯔꯦ ꯂꯥꯛꯑꯣ ꯅꯥꯐꯤꯒꯗꯣ ꯍꯣꯡꯂꯔꯣ ꯍꯣꯏ ꯃꯥ ꯑꯇꯣꯝꯕꯗꯤ ꯌꯥꯝꯕꯨꯡꯆꯧ ꯂꯧꯕ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯈꯤꯕꯅꯦ ꯌꯧꯔꯛꯑꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯥꯏꯖꯥ ꯃꯃꯥꯅ ꯄꯤꯔꯤꯕ ꯃꯐꯤꯗꯨ ꯍꯣꯡꯕ ꯂꯣꯏꯕꯒ ꯀꯤꯆꯟ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯏꯃꯥ ꯀꯩꯀꯩ ꯂꯣꯏꯔꯒꯦ ꯑꯩꯁꯨ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯦ ꯂꯣꯏꯔꯦ ꯑꯌꯥꯝꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯏꯆꯥꯗꯤ ꯐꯝꯃꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ ꯂꯥꯏꯖꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯌꯥꯅꯤ ꯏꯃꯥ ꯅꯊꯟꯇ ꯍꯣꯠꯅꯩꯗꯣ ꯋꯥꯔꯝꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯉꯧꯔꯤꯕ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧꯗꯨ ꯈꯥꯕꯩꯗ ꯑꯣꯠꯂꯤ ꯍꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯃꯥꯏꯆꯥ ꯃꯣꯏ ꯂꯥꯛꯄꯒ ꯆꯥꯕ ꯌꯥꯅꯕ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯅ ꯏꯜꯁꯤꯕꯨ ꯄꯨꯈꯠꯂꯛꯏ ꯇ꯭ꯔꯣꯂꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯗꯣꯛꯇꯔꯁꯤꯡꯁꯨ ꯍꯥꯊꯨ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯏ ꯍꯥꯏꯅ ꯆꯦꯟꯅꯗꯨꯅ ꯏꯜꯁꯤꯕꯨ ꯑꯣꯄꯔꯦꯁꯟ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯩꯍꯧꯔꯤꯕ ꯏꯜꯁꯤꯕꯨ ꯄꯨꯈꯠꯂꯛꯄ ꯌꯥꯎꯕꯁꯤꯡꯗꯨ ꯊꯋꯥꯏ ꯋꯥꯅ ꯂꯩꯅꯔꯤ
ꯂꯩꯃ ꯃꯆꯥꯅꯨꯄꯤꯒ ꯆꯥꯛꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯣꯜꯗꯨ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯄꯥꯏꯗꯦ, ꯑꯅꯤꯔꯛꯁꯨ ꯇꯧꯏ, ꯄꯥꯏꯗꯦ꯫ ꯂꯩꯃ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯑꯍꯨꯝꯂꯛ ꯁꯨꯅ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ, ꯅꯣꯏꯕꯨ ꯀꯥꯏ ꯌꯧꯔꯛꯑꯒꯦ? ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯄꯅꯅꯣ? ꯂꯩꯃ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯀꯣꯜꯗꯨ ꯊꯝꯕꯒ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯕꯦꯝꯃ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯁꯤꯜꯂꯛꯑꯣꯁꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯂꯥꯏꯖꯁꯨ ꯏꯉꯛꯅ ꯀꯩꯅꯣ ꯈꯟꯅ ꯃꯃꯥꯅ ꯊꯨꯕꯗꯨꯗ ꯋꯥꯗꯤ ꯍꯪꯗꯅ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯛꯏ꯫ RS ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯊꯧ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯂꯥꯛꯏ꯫ ꯗꯣꯛꯇꯔ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯅꯣꯛꯅ, ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ, ꯄꯦꯁꯦꯟꯁꯨ ꯄꯨꯊꯣꯔꯛꯑꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯅꯣꯏ ꯑꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔꯗꯨ ꯆꯠꯈꯤ꯫ ꯂꯨꯀꯥꯁ ꯃꯅꯥꯎꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯩ ꯆꯪꯂꯨꯒꯦ, ꯅꯣꯏ ꯄꯦꯁꯦꯟ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯀꯥꯁ ꯗꯣꯛꯇꯔꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯃꯇꯥꯕꯨ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯅꯔꯁ ꯈꯔ ꯇꯧꯔꯒ ꯏꯜꯁꯤꯕꯨ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯋꯥꯔꯗꯇ ꯄꯨꯁꯤꯟꯈꯤ꯫ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯏꯟꯅꯔꯛꯇꯨꯅ ꯏꯜꯁꯤꯒꯤ ꯋꯥꯔꯗꯇꯨ ꯇꯝꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯏꯜꯁꯤꯅ ꯍꯤꯞꯂꯤꯕ ꯕꯦꯗꯇꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯏꯜꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯗꯣꯛꯇꯔꯒꯤ ꯔꯨꯝ ꯑꯗꯨꯗꯅ ꯂꯨꯀꯥꯁ ꯗꯣꯛꯇꯔꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ, ꯗꯣꯛꯇꯔ, ꯄꯦꯁꯦꯟꯁꯤꯕꯨ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯤ, ꯁꯣꯝꯅ ꯉꯟꯅ ꯄꯨꯈꯠꯄꯤꯔꯛꯄꯒꯤ, ꯑꯗꯨꯕꯨ ꯃꯥꯁꯦ ꯈꯤꯇꯪ ꯔꯤꯀꯣꯚꯔꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯦꯌꯔ ꯈꯔ ꯂꯧꯕꯤꯔꯣ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯀꯥꯁ ꯅꯣꯛꯃꯤ, ꯐꯅꯤ ꯗꯣꯛꯇꯔ꯫ ꯑꯁꯨꯝꯅ ꯂꯨꯀꯥꯁꯁꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯜꯁꯤꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯄꯦꯁꯦꯟꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯔꯥ? ꯂꯨꯀꯥꯁꯅ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯕꯦꯂꯥꯁꯨ ꯂꯨꯀꯥꯁꯀꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤ꯫ ꯃꯥꯅꯦ꯫ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨ꯫ ꯉꯁꯥꯏ ꯃꯈꯩ ꯃꯔꯥꯡ ꯄꯥꯞꯀ ꯑꯣꯏꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯨꯀꯥꯁꯅ ꯍꯪꯂꯛꯏꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ, ꯌꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯅ ꯕꯦꯂꯥꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯏꯜꯁꯤ ꯁꯤꯁꯇꯔ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨꯒꯤ ꯅꯝꯕꯔꯗꯨ ꯄꯤ꯫ ꯂꯨꯀꯥꯁ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯅꯝꯕꯔꯗꯨ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯩꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯊꯥꯗ ꯀꯣꯜꯗꯨ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯒꯤꯁꯨ ꯐꯣꯟꯗꯨ ꯔꯤꯡ ꯀꯨꯏꯅ ꯈꯤꯡꯗ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯦꯜꯂꯣ? ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯨꯀꯥꯁ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜꯒꯨꯝ, ꯍꯜꯂꯣ, ꯏꯜꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯗꯣꯏꯔꯥ? ꯀꯅꯥ? ꯏꯜꯁꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯨꯈꯠꯆꯕ, ꯑꯗꯨꯅ RS ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯣꯝ ꯐꯣꯟꯗ ꯄꯥꯈꯠꯅ, ꯍꯣꯏ, ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯂꯨꯀꯥꯁ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯅꯝꯕꯔꯗꯨꯗ, ꯑꯗꯨꯒ ꯕꯦꯂꯥꯗ ꯄꯤꯔꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯔꯨꯝꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ, ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯃꯁꯨ ꯏꯜꯁꯤꯒꯤ ꯔꯨꯝ ꯊꯤꯔꯒ ꯂꯥꯛꯏ꯫ ꯑꯆꯧꯕ! ꯂꯨꯀꯥꯁ ꯃꯃꯥ ꯎꯕꯗ, ꯏꯃꯥ, ꯂꯩꯃ ꯃꯆꯥ ꯑꯇꯣꯝꯕꯗ ꯌꯦꯡꯗꯨꯅ, ꯑꯩꯅ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯣ? ꯑꯁꯣꯛꯄꯗꯤ ꯀꯩ ꯐꯤꯕꯝꯗ ꯂꯩ ꯑꯆꯧꯕ? ꯃꯃꯥꯒꯤ ꯋꯥꯗꯨ ꯂꯨꯍꯦꯟ ꯀꯩꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯂꯨꯀꯥꯁꯇꯤ ꯃꯃꯥꯅ ꯍꯪꯂꯛꯏꯕꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯤ, ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ, ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯂꯥꯛꯑꯅꯤ ꯏꯃꯥ꯫ ꯏꯃꯥꯒ ꯆꯟꯒꯁꯨ ꯆꯠꯂꯝꯃꯣ, ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯄꯒ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯂꯥꯛꯑꯒꯦ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ, ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ, ꯅꯣꯏꯁꯨ ꯆꯠꯂꯁꯤ ꯄꯨꯟꯅ, ꯅꯣꯏ ꯌꯥꯎꯃꯨꯡꯖꯥꯎ ꯂꯩꯖꯔꯁꯅꯨ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯟꯗꯛꯇꯤ ꯂꯨꯍꯦꯟ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤ, ꯏꯃꯥ ꯍꯣꯏ ꯆꯠꯂꯝꯃꯣ꯫ ꯐꯔꯦ, ꯅꯣꯏꯁꯨ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯒ ꯅꯆꯦꯒ ꯆꯠꯂꯝꯃꯒꯦ꯫ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯑꯁꯣꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯊꯨ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯄ ꯐꯗꯨꯅ ꯑꯃꯨꯛ ꯍꯟꯈꯤ꯫ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯏꯕꯦꯅꯤꯁꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯔꯨꯝ ꯑꯗꯨꯕꯨ ꯊꯤꯔꯒ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯕꯦꯗꯇꯨꯗ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯞꯇꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ꯫ ꯕꯤꯗ꯭ꯌꯥꯁꯨ ꯃꯅꯥꯎꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ, ꯄꯦꯁꯦꯟꯒꯤ ꯏꯃꯨꯡ ꯑꯣꯏꯗꯣꯏꯔꯥ?